बिस्मिल्लाहिर्रहमानिर्रहीम। Al-Jabbaru Mahak Allahni Ningthaurelni Umseng Sengbani Khudong Thiba Lehendabani Panganbani Lagatpa Ngambani Iwang Wangbani Chaurakpa Artha Sura number Yankhaiga Mapal Ayat number Kunga Humdoi Allah ti kanagumbamugi aningba apamba phawa thingba ngamba amaso khongdariba lambi hongdoktuna dandi natrang manapingambani God nakhoina pamloi karigumba ama Allah na tawningba yawdrabati Chaurakpa Artha Quran Sura number 13 ayat number 13 Allah Ta'ala na magi khosem punamakpu magi khudumda thammi Hazrat Ibrahim alayhi salam na magi kangluk mising da haiki God Aibu sembi khiba mahak nani amasung matung da mahak na lamjing bi aibu amasung aibu pija bi khiba se amasung aibu pitak bi khiba se mahak ni amasung aina naraba matam da aibu phan bi riba se mahak nani amasung mahak na sihan bi gani aibu amasung madugi tungda amuk hingal han bi gani aibu amasung aina asa tawje mahak na kokpi gani aigi aran basing wayan bi sargi numitta Chaurak Partha Quran Surah number 13 ayat number 13 marfu Humdraga Nifan Marfu Nitoy Allah Ta'ala ge supatongamba matik na karam na tayong pan na sisatahan ba amasong hongan ba haiba magi mahausa bu khangbasing na magi oiba punamakpu amasong afaba mahausa mapong phaba phangna na ba amasong punsi aseng ma maipa ko porak na ba thawai hakchang pumchang changjai namaz asi mapung mangonda thawai hakchang pumchang changjabagi khwaidigi phaba mawong ibadat lining adoni Al-Jabbaru kanagumba amana minglen asi hanna solabadi kanagumba amata na magi aningbagi mayokta thingjan bamsong hingsa sathiba mahausa natraga akanba singnabagi tawngam loi akanba singnaba tawrak loi